June 29 Mamang thagi kunga mapanda singjamai mathak thokchom laikai da leibi thokchom ningol naurem ongbi rekha memcha sahi humputarukpu masagi mayung maktada mihat thina halam kibagi ngarang ahan ba tha pharakpagi utsob din katkraba matung ngasi paukse achina laikidrabigi pokminnaba mabung thokchom Priyo Kumar ga masagi mayumda unarubada thokdok asi haujik pulisna prime suspect ni haiduna farga jail da thamlakliba mapuroiba naurem dijamani soidana chenaramgani haibagi jingnaba lei haina phungdorakre laikidrabigi mabung Priyo Kumar masagi sahi humputara rom sure matam amada TM College amasung Danapriya Women's GP College na singbagi principal oiramba physics ki oja laikidraba TH Beni Madhov ki masanupani makhoi masin manau nupa ani nupi ani punna mari ni mahakna khwai ki ahal oiraga laikidrabi masan nupi Rekha Memchana ahum subani mahak Manipur State Power Distribution Company Limited MSPDCL na Electricity Department oiringaida Additional Chief Engineer phawbagi thakta thabak toramlaga haujikna superannuation pension phangduna yumda leirabani unabasida mahakna hai makhoigi ahalsingi matamdagi wangjingda low pari taruk leibadagi dijamani gi apokpa laikhidraba N Basudevda uhalakpani makhoi low urakpadagi khangnaраktuna dijamani na class 7 8 na singba tamlakpa aduaidagi Imphal da laktuna Priyo Kumar gi maboki yumda leiraga makhatana lairik laisu tamlakhibani matawa sumna leirakpadagi laikhidrabiga mari leinarakpadagi imungi miyoi sing khanglaktuna mahak tanthokhi adubu Kwakeithel da leiba makhoi gi mari matagi yum amada amuk leikhi hairi matam kharagi matungda dijamani na college ga karaklaba matungda laikhidrabi machanupi chen khibani masida ahal laman singna saubadagi luhongkhide kona thangda lokhatpagi thoram pangthokhi adubu lokhatpagi thoram asidasu dijamani na ownpot oina scooter ama hapte haiduna sauba leikhi masigi mathangda machanupa pokpagi ipan pangthokpada mahakna apamba moongda chaungna tawde haiduna su saukhi hairi thokdoksing sidagi mahaki chaurakna masak ama lepthokpa ngamkrabasu dijamani na hingbada mateng pangnabagidamak aihakna executive engineer oiraba matamda contract work phawba macha macha piduna sohalakhibani adubu mahak anirak ahumlak fail oirabasu LLB pass torukpadagi mirak tinba horaktuna ningthijana yum panduna leiraboi khallui adubu sahi kharagi mamangda thokiba thokdoksingi manungda atopa nupi amaga mari leinei haiduna yumda numit mari mangani halakhidaba thokdok thorakpadagi matam amada advocate general oiramba miyoi ama phawba yauduna mahakpu koithi thiba leikhi singjamai Keithel dasu Muslim nupi ama laknarui haibagi wahaudagi khatna chainaba thokpasu leikhi makhoigi thabak ingkhang surambi asanba yumda leirambi nupi amaga mari leinarambagi wathoksu leikhi aduga Kanchipur gi hotel amada nupi amaga chau innarambagi Priyo Kumar gi masanupa ahal boyboi sahi nifuda tamlakpadagi hairubada dijamani na madu kanana haibano haiduna nongmaina kapkani haiduna Priyo Kumar masagi yumda saungna lakhiba thokdoksu leikhi hairi paukse asina laikhidrabigi pokminnaba mabungga unaduna wari sanakhiba asida machanupa boyboisu yaukhi mamang thagi 18 da machanupi laikhidaba thokdoktugi matungda register tawduna lokhatpa case ka mari leinana mahak singjamai police station da mahaki statement pirure mahakna police ta pikiba warol singda ngasi paukse asida phongdokliba wafam sing asi loinamak yawi hairi police ta mahaki statement piruraba matung ngasi dagina numit mari mangani gi mamangdana machanupa boyboisu police station da chatuna mahaki warol sing pirure warol sing duda mamangda thokkhriba thokdok sing adugi manungdagi mahakna hakthengna khiba singdi police ta loina phongdolamkhi hainasu pause asida phongdorakhi
ꯕꯣꯏꯕꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 30ꯅꯤ ꯍꯦꯟꯖꯜꯂꯛꯂꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛꯅꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯆꯞ ꯆꯥꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯄꯨꯊꯣꯔꯛꯄ ꯉꯝꯂꯛꯇ꯭ꯔꯤꯕ ꯑꯁꯤꯗꯗꯤ ꯀꯦꯁ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯗ ꯁꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯕꯨꯡ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯅꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯆꯥꯗ 60 ꯔꯣꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯍꯦꯛ ꯂꯥꯛꯄꯒ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ CBIꯗ ꯁꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ, ꯈꯤꯇꯪ ꯉꯟꯃꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯣꯟꯊꯔꯒ ꯄꯨꯂꯤꯁꯅ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯈꯤꯕꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯏꯕꯤꯗꯦꯟꯁꯁꯤꯡ ꯈꯔꯗꯤ ꯃꯥꯡꯍꯜꯂꯝꯒꯗ꯭ꯔꯥ? ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯈꯨꯔꯧ ꯊꯥꯡꯍꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕꯗꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯛꯇꯨꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕꯤ ꯃꯆꯟꯅꯨꯄꯤꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫